Matamgi Manipuri Wari channel asibu tabiriba khwai pumnamakpu taramnokchari ngasi amuk laubirasi video call da rong Tabi 58 suba tangka thajadana numidang sida ningthemna lakpa si ubada Sylvia ngaksu ngakle kari haigadabanu su khangdri ikai basu fauri mama nabigi mabungni manasu mabungum khanbani ikai hangoina chachabani Handak da Facebook ta thengnaraga message tanakiba magi awaba khanghankiba dunasu hena ikai ba fauri tasengna ningthem oiramgani di masu khaludabani ningthem su Sylvia bu machingi mamanabi oirasu hanadagi thoina khanjiluba oidabana kaisu thoidokna khalude Sylvia gi chamchamba wangangda ngauzarubani masa khangna dringai kanano karino khangdringai Facebook ta message thanaba matamda Sylvia na ichamchamna Thazana magi wari bombalira kibadudagi masi yamna chami khankibani maga loina ningbasu pokhibani kaigumba ihulamadi magi thamoidasu faudabanatte Sylvia na ngakna leibaduda ningthemna hairai nangna khanghaningdadana nasak lot panatro photo tharuga yadabdo haujikti asengma nasak oina uredana nayumsu khangle haujikti message saraktabaga phone off thamkibaga ai laaga fuduini nang Sylvia khumpham khangdi ikai bana sumsum henjilai sana thoida haiduk lamgadra haibagi ikai jabusu fawi developna hanglai khoyumse kamai khanglino kamaina khanglam domange sana thoida hanglira Sylvia gi kaina hairakwa matauda lakna gi yauna lakna rai sana thoina taglaini kai haina hangiba Hangning mamong da hangini kaino ai changkrage changkro phone da off hango ai salage Sylvia na ngakna leibaduda ningthemna hairai makhoi ani sosumna wari sanaringai lekai gi mau amana uki lambi wangmada leptuna Sylvia ga lepminaduna wari sanaribadu munna yenglai Ngan besu sounding bada loirabani Sylvia na changdana wari sabadu ubada kari wari no sanari bahai besu khangningi mamit adusu yungshilagani yengliba Sylvia se changlagi haiduna gate adu hangduna changki ningthem sleptuna lehawi Sylvia amuk tholaklaga nofit toba minok ama noklami Sylvia no muk handuna tholaklaga nofit ka toramba adu ubada nganba mamit mamai suktuna makut kutum kanna tashilai Changsilaga nupasida kutumna thindatningbadu hek yawi Sylvia su changkre get adu lonchinkre ningthem su nofit tawna yenghauraga ma su chatnaba leithorai numit adudagi mawaduna topa misingda tamduna makhoi nupa khara punsinduna Sylvia bu unanaba honarai Sylvia di mayumda leigandabana unaba fanglamde miwa da ngangnaraga penjeriba makhoi di Sylvia gi maramda lana sandokpa horakle Mama mapa leizadraba mana mathanta hingnabagi lanfamda khulai amata yawda karamna lan thingnaramgani haina mating pangnaba mabu themjinbibadi khanarudi aduga chumira lalirasu thidoktana numidang nupa unai mayumda second amata leite haiduna lana khanakri ashumna haukibana college su kaba haunari adubu Sylvia di kaba haudri atay mamanabi singdi loina kanarabani Narisna su Sylvia bu thiba leptri ngasi phawba Sylvia hoi lekaida toina laktuna thengnanaba kanna honajai lekai gi misingna su Sylvia bu amuktang thengnaradi haiduna sanglabani numidang wairamadu Sylvia su chathokluraga mayumda hanjilaklami Naresu Sylvia hoi adaida kari khamduna gari manungda ngaiduna leiribani Sylvia na mayumgi thongal changkiba adu gari mingsel haithaduna yenglami aduga Khudakta tompokta call tawduna haiki Hello uncle ngasidi masakamni hello ra natraga kaidawramuge Tompokna somdagi khumlai yare ngasi gi oinadi hello mayumda legande haido kadai chatlino haiba khangdona ba honarasi makha tabadi Hoy uncle Fare lao Phone du thamkraga Naresu chakre somda Sylvia su imungda changlaklaga mayai kagi sofa du da phamdarakpada ngairingai magi phone adu khinglai yenglubada ningthemgi oirami ngehak phagi tawnaduna awaba handoknaba haidana call adu pairi Oi ex tangawi phone off thamno se nang yadrine ko
Kauthokraba mise nangna hanjin palaga ningsinghanbire mo. Aingondaga tainine nangi nakoktuna ex kauba ngamjadraga. Hoi dine kaunaba honajabani nangna ta ningsinghanbibani. Adumainaga hairadi ex haina amuk hana palaroi. Ex haiba wahaise amuk hana pankharoidamne ai. Panbirakanu. Ado nang college chatpro? Chatte. Kaige akhoi Sanathoi hoidi chale nangna kaige chatriba? Chatloina chatrini. Adu haiba yaba waro? Yabaine hairise. Aya yam kai ai laga fudau haibro? Phubiyu haide. Nangbo hauji kaidorino? Sumlei. Adudi ai lake. Kaidoba. Sumlake kainoma chaminase yaina. Kona chaminarase ai thammage. Thammage na hale ngahaktang wari sakisi kaino. Thabak khata suru ki ge aido. Phone adum payo aduga nangna tawdaba na thawda adum taw. Aduna kai hainingi ba? Kem hainingde. Oh, aduidi thamme. Hairaga phone adu fatkhakre aduga off tokshinki sortamna hondoklaga sofa duna ngathaduna ngahak tumina fammi. Somdana nganbasu Sylvia ga loina ningba wari sana ningbadi fauribani adubu wari sana na bahona badi ngamdi mamanaba singda hangdausu ikaibana hanglamdi hanadi Sylvia gi wa palakadra wa zarambani haujikti Sylvia gi wa tabu palaklabadi haina mapuk ningdasu makhalli. Mathangi numitu Sylvia su ahanba oina college karakpani mana lakpa numit sida Sally su ahanba oina lakpani adusu Naresna oina thilai. Naresna thilapasima hainabadi natte college yaukshilakpaga hanna yenglamda fatfat lai nganba ubada manakta praprap changlaktuna nganbada kaurai. Tamyai nganbasu ingak ngakre tawrakliba Sally gi mawongduda adubu ma kauraklibadu khumge hainadi khaludi adugi mahut mityeng dukhak laithokpa nattana masasu yan laithokre. Somda Nares haiba nupadisu inarakli Sally gi matungda sakta thisi inarakli sum uningdabana nari haibadumak yaurabani. Matung inarakliba maga onsinadoi sharuk haibagum mabu ubada laithokraba nupaduda ngahak yatsinbana fare khalamni. Nganbana leiriba domda changsinduna wari sajinkre. Adubu onthokpagi laibak haibaduni ngasi ta kajarakpa college ni class pabu yokshilaktri sabi sanau aniduna lepminaduna wari sabagi mawongda leiribadu hek ururi. Sylviana changlakibadu ubada Nares yamunna yenglai. Sylviana di Naresbu masak khangba nattabanina thoina khalludi magi lakfam thokpa adumak lai. Nganbana di Sylvia lakpa uba natte Sally dagi karamna nanthokadagi hotnabada yengthokludabana udabani. Sylvia ubada mamanabi singduna kaurai somdala o haina Sylvia su kaurakliba dom changsili. Rebikana nangse ngasi na numit surakpro? Sylvia su dum khumlai. Hoi suri. Class suni yausiko amuk chatkidora? Chatloi yaudoini. Sanathoina amuk kanano miyengera? Kanano? Sanathoi makut thiladuna nganbaga Sally-ga lepliba domda yenghalli. Sylvia su fatlaiduna yenglui ukrabani haujik lakpadasu nganbaga nupi amaga lepminaduna wari saribado khanghaudana magi thamoida chaina amasu faukrabani karisu khandaba saduna lakpani haujik maksu mamanabi singi mamangsida karisu khanda saduna hanglai khangningba ama yauna. Moi sai haido asiro? Sanathoina mali. Rebikana fathatladuna manbanate asini. Sylvia pirang ihauraktabasu nokfet tawna hairai. Masak yam phajei yam nungsi. Sanathoi is yam minungsi niko. Asengmani nungsiba phawi. Nathamoi manungda hatokningba fauramgani masigi nupisi haina aduga nungsi gaina tokshinariba. Haima asengmani ai kaisu khandi nganbana nungsijaba nupi oibera khangde yam nungsiye ainasu. Hey sor angakpani Sylvia gi pukche. Tasengna Sylvia na Sally bu ubada sauningba chakpa karisu faude
Nganbana nungsijaba misakni khanbagera khangde manasu Selibu ubamaktada nungsi adubu mana khwaidagi nungsijaba misakna magina haina nungsijabi nupiga lepminaba uraga Sylvia chakpa faudabadi natte magi awabadu phajinjanaba Rebecca gi makhut lamduna kanna paishilai. Rebecca su Sylvia gi mawong khangladuna Sylvia di yenglai. Sylvia gi mamaida humang mari khara paklami mamitsu pi ira chelami matawadu nungaitraduna canteen da chatse haiduna Sylvia bu puraknaba tawi adubu Sylvia ne yade nganbaga lepminariba makhoi anibu mitkupta munna yengi. Ahanba lakchaba numit asida asumna uraga karamna nungaigani nungtigi laklabadi makhoi anibu yengba ngamloi waba hengani khanduna ma class fabo yaudana chatlage khallabani. Sally su nganbada kai kaino khara hairi. Asigi tiger man base uningdaba ansilaga wari sananingdaba adugi tamye hena ka horini. Nganbesu nangalak minari natro. Lakminari ne babane yadabagi. Yare namanabi sing buluro. Chat khabrana amti yengu. Nganba leiduni yenglai naresu chatna tung leiduna Sylvia gi makai romde yenglai kanadano mani yenglisa haina yengthokpada Sylvia hoi leibadusu masu ure. Sally da karisu hairamda tapna ma Sylvia hoina leiba domda chatnaba tawi. Sally na tamye nganba khongkap amani thangba horambadu chaplepi kemta khanadabida adum kaunasiko. Nganba karisu hairamde hanna fawa yenglaklamde Sylvia na canteen romda chatkibadugi matung inna tapna chatkre. Sylvia wakhal nungaitre khangbana ani dusuwa makha tarudre canteen da puraklaga fagi tawduna nokhanaba tawrai. Ahangba table yengduna chair ahum thaba amada changduna makoi ahum punna fami adubu Sylvia di hojik mimangda urakpaduna henjinna nungaitaba pokhiduna gyan amatta tadre. Rebecca na kai chasigi haina hanglakibadu faw magi nakongda tasinkidre wa amata nganglakidre tumina sum laikre. Nungcthoi na Sylvia kaidorage. Sylvia kaisi tawde haibagumna mangaktamak tablapna hairai. Kaisa se haino dudi. Sylvia handaksu kumlakte mamanabi si thawai nungaitre khangbana Rebecca na muk hairai. Nokningba wari yam leire libirake. Nungcthoi na amuk chana liro Sylvia se amta nohanse. Sylvia wakalamada mangduna leire mamanabi anina chanaba order tawduna chaba horadu faw masum mangduna lei mamanabi anina kauraba sukhumde anidusu Sylvia bu noknaba haiduna wa kayama haiduna hotnari adubu makoina hariba kuding Sylvia gi nakongnadi amatta taakidre. Sylvia chumjungna famlambadagi makok adu cheduna ngathaki aduga tarakliba mapi adu taithoktuna mamit aniduda makut khutsa mangaduna chapsili. Chana anidusu Sylvia gi mawongdu nungaitana yenglai aduga Rebecca na tablapna hairai. Sylvia nang kaidorage haibani. Thingnaba honariba mapi adusu ningkhaiduna tapna singtharakli. Sylvia gi asigumba matawsida anidusu nungaitana Sylvia bu themjinnaba honari. Kokpa naidraba Sylvia gi thamoise wabadana masing helai. Magi oina nungaiba haiba mikupse tasingna loikraba mali magi wajabase mimang thoktanaba phana honajabani adubu ngamdri. Mafamsi college ni haiba kaururi wabana henmanbana mapisu tarakpani thingba ngamhodabani. Sum famlambadagi makhutna mapidu sataithoki aduga fuk haugalakduna canteendagi thoglai. Mana thoglakpaga nganbana changsilakpaga nidu mayoknare sangsara tauduna ngaihakti anidu mitka michanaduna yenglei. Pungchuk chii punging ingi maisa amata yaudi sangsara madani leiriba ngaihaktangdi. Samudargi mapanda leptuna kana amagi khonjal tada ingna mengna liri humlakpa malangbagi sahumna hakchangda yeibada kayagi matik wakhal pungning ingthaba khudingmak kauduna ngaihakti sahum adubu fawbagum kayada ingluba adubu samudra mapanda tuminna chikna leizarasu tanthanaina sanariba ithak ipo madugi khonjalna thugairapagum thangnaba mikupta. Canteen manungduda atopa misingsu leibana wangangnarapagi makolda animak gyan lai fauramba ayingba nungsit adusu khudakta mangkre.
ꯂꯦꯞꯂꯝꯂꯤꯕ ꯑꯗꯨꯁꯨ ꯀꯦꯟꯇꯤꯟꯒꯤ ꯁꯤꯔꯤ ꯃꯊꯛꯇꯅꯤ ꯂꯩꯔꯤꯕꯗꯨꯁꯨ ꯊꯣꯡꯖꯤꯜꯋꯥꯏꯗꯅꯤ ꯎꯟꯋꯥꯏꯃꯨꯛ ꯆꯤꯛꯄꯒꯨꯝ ꯐꯥꯎꯔꯝꯕ ꯑꯗꯨꯒꯤ ꯃꯍꯨꯠ ꯁꯤꯟꯈ꯭ꯔꯦ ꯀꯥꯂꯦꯟꯒꯤ ꯌꯥꯛꯂꯕ ꯅꯨꯡꯁꯥꯒꯨꯝ ꯑꯃꯨꯛ ꯉꯥꯟꯕꯒꯤ ꯇꯨꯡꯗ ꯁꯦꯂꯤꯁꯨ ꯂꯥꯛꯂꯤꯕꯗꯨ ꯎꯔꯛꯏ ꯃꯤꯠꯌꯦꯡ ꯑꯗꯨ ꯐꯠꯊꯩꯗꯨꯅ ꯃꯁꯥ ꯑꯗꯨꯁꯨ ꯌꯥꯎꯅ ꯂꯩꯊꯣꯛꯂꯒ ꯈꯣꯡ ꯌꯥꯡꯅ ꯊꯥꯡꯗꯨꯅ ꯆꯠꯈ꯭ꯔꯦ ꯔꯦꯕꯤꯀꯥꯒ ꯁꯅꯥꯊꯣꯏꯒꯁꯨ ꯃꯈꯣꯏꯅ ꯆꯥꯕꯒꯤ ꯄꯩꯁꯥ ꯄꯤꯔꯝꯂꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯅꯕ ꯊꯣꯛꯂꯛꯄꯅꯤ ꯉꯥꯟꯕꯒ ꯁꯦꯂꯤꯒ ꯇꯨꯡꯊꯃꯥꯡꯊ ꯑꯣꯏꯅ ꯂꯦꯞꯂꯤꯕꯗꯨ ꯑꯅꯤꯗꯨꯅꯁꯨ ꯎꯔꯦ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯇꯨꯡ ꯏꯟꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯏꯉꯛ ꯉꯛꯅ ꯌꯦꯡꯍꯧꯏ ꯃꯈꯣꯏ ꯑꯍꯨꯝꯒꯤ ꯃꯑꯣꯡꯗꯣ ꯁꯦꯂꯤꯅ ꯃꯅꯥꯛꯇ ꯂꯩꯔꯝꯕꯗꯨꯗꯁꯨ ꯉꯛꯂꯗꯨꯅ ꯍꯥꯏꯔꯛꯏ ꯑꯦ ꯅꯪꯅ ꯀꯗꯣꯝꯗꯦ ꯅꯪꯅ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯆꯠꯈꯤꯕꯗꯨꯗ ꯅꯊꯟꯇ ꯅꯨꯡꯉꯥꯏꯔꯣꯏꯅ ꯂꯥꯛꯄꯅꯤ ꯑꯩꯁꯨ ꯆꯥꯛ ꯆꯥꯔꯛꯇꯤ ꯏꯕꯥꯅꯤ ꯄꯨꯟꯅ ꯀꯩꯅꯣꯝꯃ ꯆꯥꯃꯤꯟꯅꯔꯁꯦ ꯁꯤꯜꯚꯤꯌꯥꯁꯨ ꯃꯄꯤ ꯊꯤꯡꯅ ꯊꯤꯡꯅ ꯃꯌꯨꯝꯗ ꯍꯜꯂꯒꯦ ꯍꯥꯏꯅ ꯒꯦꯠꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯏ ꯔꯦꯕꯤꯀꯥ ꯁꯤꯜꯚꯤꯌꯥ ꯉꯥꯏꯈꯣꯃꯤ ꯀꯩꯅꯣꯕ ꯅꯪꯅ ꯇꯧꯔꯤꯁꯦ ꯁꯤꯜꯚꯤꯌꯥ ꯀꯧꯔꯤꯕ ꯑꯗꯨ ꯇꯥꯗꯦ ꯃꯥꯒꯤ ꯒꯥꯔꯤ ꯈꯥꯝꯂꯤꯕ ꯑꯗꯣꯝꯗ ꯆꯪꯁꯤꯟꯗꯨꯅ ꯒꯥꯔꯤ ꯑꯗꯨ ꯊꯧꯅꯕ ꯇꯧꯔꯤ ꯃꯈꯨꯠꯇ ꯐꯣꯟ ꯄꯥꯏꯔꯝꯗꯕꯗꯨꯗ ꯃꯥ ꯐꯣꯟ ꯊꯤꯅꯔꯛꯏ ꯕꯦꯒꯇꯨꯗ ꯌꯥꯎꯕ꯭ꯔꯥ ꯑꯃꯨꯛ ꯌꯦꯡꯉꯤ ꯌꯥꯎꯔꯝꯗꯕꯗꯨꯗ ꯀꯦꯟꯇꯤꯟꯗ ꯃꯈꯣꯏꯅ ꯐꯝꯂꯤꯕ ꯇꯦꯕꯜꯗ ꯂꯩꯔꯝꯂꯅꯤ ꯈꯟꯗꯨꯅ ꯄꯟꯊꯗꯅ ꯑꯃꯨꯛ ꯆꯦꯜꯂꯛꯏ ꯀꯦꯟꯇꯤꯟ ꯂꯣꯝꯗ ꯑꯅꯤꯗꯨꯁꯨ ꯁꯤꯜꯚꯤꯌꯥꯒꯤ ꯃꯇꯨꯡ ꯏꯜꯂꯛꯄ ꯂꯦꯞꯇꯦ ꯀꯧꯗꯨꯅ ꯇꯥꯟꯅꯔꯛꯏ ꯀꯦꯟꯇꯤꯟ ꯃꯅꯨꯡ ꯌꯧꯁꯤꯜꯂꯛꯄꯒ ꯃꯥꯅ ꯐꯝꯂꯝꯕ ꯑꯗꯣꯝꯗ ꯌꯦꯡꯗꯨꯅ ꯆꯪꯂꯛꯏ ꯇꯦꯕꯜ ꯃꯊꯛꯇ ꯃꯥꯒꯤ ꯐꯣꯟ ꯂꯩꯕꯗꯨ ꯎꯔꯗꯨꯅ ꯄ꯭ꯔꯞ ꯆꯪꯁꯤꯜꯂꯒ ꯐꯣꯟꯗꯨ ꯂꯧꯔꯒ ꯌꯦꯡꯈꯠꯂꯛꯄꯒꯤ ꯃꯥꯌꯣꯛꯅꯕ ꯇꯦꯕꯜꯗ ꯁꯦꯂꯤꯒ ꯉꯥꯟꯕꯒ ꯐꯝꯗꯨꯅ ꯑꯆꯥꯄꯣꯠ ꯆꯥꯃꯤꯟꯅꯔꯝꯃꯤ ꯈꯪꯍꯧꯗꯦ ꯃꯈꯨꯠꯇ ꯄꯥꯏꯕ ꯐꯣꯟꯗꯨ ꯃꯈꯥꯗ ꯄꯣꯞ ꯇꯥꯈꯤꯕ ꯃꯥ ꯃꯁꯥꯗꯨꯁꯨ ꯏꯈꯪ ꯈꯪꯅ ꯐꯝꯊꯔꯛꯏ ꯑꯗꯨꯒ ꯐꯣꯟ ꯑꯗꯨ ꯈꯨꯡꯒꯠꯅꯕ ꯇꯧꯏ ꯉꯥꯟꯕꯒ ꯁꯦꯂꯤꯒꯁꯨ ꯁꯤꯜꯚꯤꯌꯥꯗ ꯄꯨꯟꯅ ꯌꯦꯡꯂꯛꯏ ꯉꯥꯟꯕ ꯐꯝꯂꯝꯕꯗꯨ ꯍꯧꯒꯠꯂꯛꯂꯒ ꯁꯤꯜꯚꯤꯌꯥꯒꯤ ꯃꯅꯥꯛ ꯆꯪꯁꯤꯜꯂꯛꯀꯦ ꯇꯧꯏ ꯑꯗꯨꯕꯨ ꯁꯤꯜꯚꯤꯌꯥꯅ ꯍꯥꯟꯅ ꯐꯣꯟꯗꯨ ꯈꯨꯡꯒꯠꯂꯒ ꯊꯣꯛꯈꯤꯕꯅ ꯍꯥꯟꯈ꯭ꯔꯦ ꯉꯥꯟꯕꯁꯨ ꯂꯩꯇꯥꯐꯝ ꯈꯪꯍꯧꯗ꯭ꯔꯦ ꯑꯁꯨꯃꯥꯏꯅ ꯇꯧꯗꯅ ꯁꯤꯜꯚꯤꯌꯥꯗꯣ ꯇꯁꯦꯡꯅ ꯉꯁꯤꯒꯤ ꯀ꯭ꯂꯥꯁ ꯑꯃ ꯐꯥꯎꯕ ꯌꯥꯎꯔꯝꯗꯅ ꯃꯌꯨꯝꯗ ꯑꯣꯏꯅ ꯍꯜꯂꯛꯂꯦ ꯃꯥꯅ ꯃꯌꯨꯝ ꯌꯧꯁꯤꯜꯂꯛꯄꯗ ꯒꯦꯠꯇ ꯆꯍꯤ 90ꯃꯨꯛꯀꯤ ꯆꯥꯡ ꯑꯣꯏꯒꯗꯕꯤ ꯅꯨꯄꯤ 3-4 ꯂꯩꯔꯝꯃꯤ ꯁꯤꯜꯚꯤꯌꯥꯁꯨ ꯒꯥꯔꯤꯗꯨ ꯈꯥꯝꯗꯨꯅ ꯒꯦꯠꯇꯣ ꯍꯥꯡꯗꯣꯛꯏ ꯅꯨꯄꯤ ꯑꯃꯅ ꯍꯥꯏꯔꯛꯏ ꯕꯦꯝꯃ ꯁꯤꯜꯚꯤꯌꯥ ꯅꯪ ꯍꯜꯂꯛꯄ ꯉꯥꯏꯔꯝꯃꯤꯅꯤ ꯋꯥꯔꯤ ꯑꯃꯇ ꯁꯥꯟꯅꯅꯤꯡꯉꯦꯅ ꯁꯤꯜꯚꯤꯌꯥ ꯋꯥꯈꯜ ꯅꯨꯡꯉꯥꯏꯇꯅꯒ ꯂꯥꯛꯄꯒ ꯀꯅꯥ ꯑꯃꯒ ꯑꯣꯟꯁꯤꯟꯅꯅꯤꯡꯗ꯭ꯔꯕꯅꯤ ꯑꯗꯨꯕꯨ ꯃꯃꯥꯒꯨꯝꯕꯤꯁꯤꯡꯗꯨꯅ ꯋꯥꯔꯤ ꯁꯥꯁꯤ ꯍꯥꯏꯔꯛꯂꯕꯅꯤꯅ ꯍꯤꯛꯇꯣꯛꯄꯁꯨ ꯉꯝꯗ꯭ꯔꯤ ꯍꯣꯏ ꯍꯥꯏꯗꯨꯅ ꯄꯨꯟꯅ ꯆꯪꯃꯤꯟꯅꯔꯛꯂꯤ ꯒꯥꯔꯤꯗꯨ ꯒꯦꯔꯦꯖꯇ ꯏꯟꯁꯤꯜꯂꯝꯂꯒ ꯃꯥꯡꯒꯣꯜꯒꯤ ꯁ꯭ꯇꯤꯌꯔꯗꯨꯗ ꯍꯦꯛꯇ ꯐꯝꯂꯛꯏ ꯑꯗꯨꯒ ꯀꯔꯤ ꯋꯥꯔꯤꯅꯣ ꯍꯥꯏꯅ ꯍꯪꯂꯛꯏ ꯅꯦꯅꯦ ꯃꯌꯥꯝ ꯀꯩ ꯋꯥꯅꯣ ꯀꯣꯏꯊꯣꯛꯅꯒ ꯍꯥꯏꯔꯔꯣꯏꯒꯦ ꯁꯦꯡꯅ ꯑꯗꯨꯝ ꯍꯥꯏꯔꯛꯀꯦ ꯕꯤꯃ ꯅꯪꯅ ꯇꯧꯔꯤꯁꯦ ꯂꯩꯀꯥꯏꯒꯤ ꯃꯤ ꯌꯥꯝꯅ ꯁꯥꯎꯅꯔꯕꯅꯤꯀꯣ ꯒ꯭ꯌꯥꯟ ꯈꯔ ꯇꯥꯎ ꯅꯪꯕꯨ ꯎꯅꯒꯦ ꯋꯥꯔꯤ ꯁꯥꯒꯦꯅ ꯉꯥꯏꯔꯛꯂꯤꯕꯁꯦ ꯐꯅ ꯀꯨꯏꯔꯕꯅꯤ ꯅꯪꯕꯨ ꯀꯗꯥꯏꯗ ꯀꯅꯥꯒ ꯎꯅꯕ ꯆꯠꯂꯤꯅꯣꯕ ꯅꯌꯨꯝꯁꯤꯗ ꯁꯨꯡꯂꯩ ꯍꯦꯛ ꯂꯩꯇ꯭ꯔꯤꯕꯁꯦ ꯅꯨꯃꯤꯗꯥꯡꯁꯨ ꯊꯦꯡꯅ ꯍꯜꯂꯛꯏ ꯅꯠꯇꯦ ꯀꯗꯥꯏꯗꯅꯣꯕ ꯅꯪꯅ ꯆꯠꯂꯤꯁꯦ ꯅꯨꯄꯤ ꯑꯃꯅ ꯑꯃꯨꯛ ꯍꯥꯏꯔꯛꯏ ꯅꯃꯥ ꯅꯄꯥ ꯂꯩꯇ꯭ꯔꯦꯅ ꯅꯅꯤꯡ ꯇꯧꯕꯗꯤ ꯌꯥꯔꯣꯏ ꯅꯨꯄꯥ ꯅꯍꯥꯒ ꯑꯃ ꯃꯊꯦꯡꯗ ꯆꯒꯠ ꯇꯧꯒꯅꯨ ꯌꯦꯡꯅꯤꯡꯗꯦ ꯅꯃꯥ ꯅꯄꯥꯗꯨꯒꯤ ꯏꯖꯠ ꯈꯤꯇꯁꯨ ꯊꯝꯃꯨ ꯏꯕꯦꯝꯃ ꯅꯪꯕꯣ ꯂꯩꯀꯥꯏꯒꯤ ꯅꯨꯄꯥꯁꯤꯡ ꯈꯪꯅꯔꯛꯇ꯭ꯔꯤꯉꯩꯗꯅꯦ ꯅꯔꯝꯆꯠꯇꯣ ꯈꯔ ꯍꯜꯂꯨ ꯂꯩꯀꯥꯏ ꯆꯦꯟꯊꯅꯕ ꯊꯕꯛ ꯇꯧꯅꯨ ꯅꯔꯝꯆꯠ ꯂꯨꯗ꯭ꯔꯒꯗꯤ ꯂꯩꯀꯥꯏꯁꯤꯗꯒꯤ ꯇꯥꯟꯊꯣꯛꯄ ꯅꯠꯇꯅ ꯎꯄꯥꯏ ꯂꯩꯔꯣꯏ ꯅꯁꯥꯅ ꯒ꯭ꯌꯥꯟ ꯇꯥꯎ ꯅꯨꯄꯥ ꯅꯍꯥꯒ ꯑꯃ ꯃꯊꯦꯡꯗ ꯌꯥꯝꯅ ꯌꯦꯡꯅꯤꯡꯗꯦꯀꯣ ꯅꯁꯥꯁꯨ ꯂꯩꯁꯥꯕꯤꯅꯤ ꯑꯍꯜ ꯂꯃꯟ ꯂꯩꯇꯕꯒꯤ ꯍꯧꯅꯕꯤ ꯂꯝꯍꯦꯟꯕꯤ ꯑꯣꯏꯒꯅꯨ ꯁꯤꯜꯚꯤꯌꯥ ꯋꯥꯍꯩ ꯑꯃꯇ ꯈꯨꯝꯗ ꯃꯈꯣꯏꯅ ꯍꯥꯏꯔꯤꯕꯁꯤꯡꯗꯨ ꯃꯨꯟꯅ ꯑꯗꯨꯝ ꯇꯥꯏ ꯃꯈꯣꯏꯁꯨ ꯍꯥꯏꯕ ꯌꯥꯕ ꯍꯥꯏꯔꯝꯂꯒ ꯃꯕꯨꯛ ꯄꯦꯜꯂ ꯃꯥꯜꯂꯤ ꯃꯨꯔꯨꯝ ꯁꯣꯟꯅꯗꯨꯅ ꯊꯣꯛꯈ꯭ꯔꯦ ꯁꯤꯜꯚꯤꯌꯥ ꯁ꯭ꯇꯤꯌꯔꯗꯨꯗ ꯇꯨꯃꯤꯟꯅ ꯐꯝꯃꯤ ꯌꯦꯡꯂꯤꯕ ꯃꯤꯐꯝꯁꯨ ꯍꯣꯡꯗꯦ ꯃꯤꯒꯤ ꯑꯁꯣꯏꯕ ꯊꯤꯗꯨꯅ ꯑꯆꯨꯝ ꯑꯔꯥꯟ ꯈꯪꯗ꯭ꯔꯤꯉꯩ ꯕꯗꯅꯥꯝ ꯄꯤꯕꯁꯤ ꯃꯈꯣꯏꯒꯤ ꯍꯩꯅꯕꯤ ꯑꯣꯏꯔ ꯃꯥꯜꯂꯤ ꯅꯨꯄꯤ ꯃꯆꯥꯁꯤꯡꯅ ꯀꯔꯝꯅ ꯂꯦꯜꯂꯝꯒꯅꯤ ꯍꯥꯏꯕꯗꯤ ꯅꯣꯡꯃꯇ ꯂꯥꯛꯂꯒ ꯌꯦꯡꯂꯗꯕꯅꯤ ꯍꯪꯂꯗꯕꯅꯤ ꯁꯤ ꯃꯉꯥꯏꯔꯦꯅ ꯃꯥꯒꯤ ꯅꯨꯡꯉꯥꯏꯐꯝ ꯃꯤꯀꯨꯞ ꯑꯃꯠꯇ ꯂꯩꯇ꯭ꯔꯦ ꯑꯃꯅ ꯅꯠꯇ꯭ꯔ ꯑꯃꯅ ꯃꯊꯪꯅꯤ ꯃꯉꯣꯟꯗ ꯄꯤꯕꯤꯔꯤꯕ ꯆꯩꯅꯥꯁꯤ ꯑꯁꯨꯝꯅ ꯅꯨꯃꯤꯗꯥꯡꯁꯨ ꯑꯣꯏꯁꯤꯜꯂꯛꯏ ꯐ꯭ꯂꯣꯔ ꯃꯊꯛꯇꯨꯗ ꯐꯝꯂꯒ ꯐꯃꯨꯡꯗꯨꯗ ꯃꯀꯣꯛ ꯉꯥꯊꯩ ꯃꯤꯠꯀꯤ ꯄꯤꯁꯨ ꯂꯦꯞꯇꯦ ꯆꯩꯅꯥ ꯃꯌꯥꯝꯁꯤꯅ ꯈꯪꯖꯤꯟꯕ ꯉꯝꯂꯛꯇ꯭ꯔꯕ ꯃꯥꯜꯂꯤ ꯇꯦꯕꯜꯗ ꯂꯩꯔꯤꯕ ꯌꯨ ꯂꯤꯛꯂꯤꯗꯨ ꯂꯧꯗꯨꯅ ꯑꯃꯨꯛ ꯊꯛꯄ ꯍꯧꯔꯛꯂꯤ ꯑꯗꯨꯒ ꯃꯃꯥ ꯃꯄꯥ ꯑꯅꯤꯒꯤ ꯐꯣꯇꯣꯗ ꯌꯦꯡꯅ ꯑꯃꯨꯛꯁꯨ ꯄꯦꯟꯅ ꯀꯞꯆꯩ ꯍꯦ ꯏꯁꯣꯔ ꯅꯪꯒꯤ ꯀꯔꯝꯕ ꯈꯨꯠꯁꯦꯝꯅ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯕꯨ ꯀꯥꯏꯅꯍꯟꯕꯅꯣ ꯇꯥꯏꯕꯪ ꯐꯥꯎꯔꯛꯄꯗ ꯁꯥꯟꯅꯖꯔꯝꯃꯤ ꯄꯂꯦꯝ ꯄꯟꯊꯧ ꯑꯅꯤꯒꯤ ꯇꯝꯄꯥꯛꯇ ꯅꯪꯒꯤ ꯀꯔꯤ ꯄꯦꯟꯗꯕꯅ ꯑꯩꯕꯨ ꯅꯥꯏꯇꯣꯝ ꯇꯥꯍꯟꯕꯤꯔꯝꯕꯅꯣ ꯀꯅꯥ ꯑꯃꯠꯇꯁꯨ ꯂꯩꯖꯗ ꯍꯥꯡꯂ ꯑꯇꯤꯌꯥ ꯊꯛꯇ ꯀꯥꯁꯤ ꯀꯥꯡꯉꯝꯗ ꯃꯥꯂꯪꯂꯛꯇ ꯇꯤꯟꯁꯤ ꯇꯤꯡꯉꯝꯗ ꯆꯦꯛꯂꯥꯁꯤꯡꯒꯤ ꯃꯔꯛꯇ ꯇꯤꯟꯁꯤ ꯇꯤꯡꯉꯝꯗ ꯁꯃꯥꯖꯁꯤꯒꯤ ꯃꯤꯅꯣꯛ ꯃꯩꯁꯥꯂꯛꯇ ꯍꯤꯡꯂꯤ ꯑꯩꯅ ꯅꯥꯏꯇꯣꯝ ꯇꯥꯅ
Yinglaukko sargagi tangbal taktagi lechil pomai hangduna taibang pasida kana leijadrabi naitom tarabi na chabu minok chawba taibang sida kalak kingthibana thalaba miyoi lakta hingli aina ngasisu naitom kana amata yaudana nahaknadi uramgani ko aina karamna leliba khanglamgani ko nahaknadi aina karam hingliba yengbirao mikup khudingi thawai na hakchang sida yauri phau